Praise the Lord. Ahingba Esor, Prabhu Jesu Christa, Jesus Christ, Kanbiba Mapu, Emmanuel, Alpha amasung Omega, oiramba oiriba amasung lakadaba, ingam-ngamba mapugi minglenda, ay dayanan laishramna, yengbiriba amasung tabiriba, nung sizaraba chilinaw sing iche chalima pabung sing, marup sing oja sing mayam, pumnamakta, thamoydagi nungsiba amasung ikay kumnabu utjari. Kanbiba gi Mapu, loinabiba Jesu Christa na adongbu loinabiba, phattabadagi kanbiba oisanu. Amen. Mayam ngasi, mayamda karigumba topic ani khaki matangda yamna luraba topic ani khaki matangda ay kharadang phongdoksarake ahanbada video si yengbiyo. Watch the shocking things this man did in church claiming to be Jesus. So what's going on today? Well, we can't really do that. So how'd you end up here today? Because I'm Jesus. I'm Jesus Christ Almighty. Video sida adom na ubire nupa amana church ta changaga ay Jesu Christa ni ay Almighty God ni haiduna Jesu Christa gi cross ado mahak na lauthok pa amasung ay ishor ni haiduna mahak na tawrakpa matamda ishor gi panggal ado magi mathakta ishor kanano haibado ishor gi panggal ado magi mathakta lakhibani amasung nupa do leptuna leiba ngamde mayam nupa do long na tay amasung hairiba nupa se magi manungda phattaba hairiba do aduni changise mayam ko mak phattaba changmani aikoina Old Testament da khangi madudi shaitan hairiba si mahak se ishorna taibang malem le sembi mapuna sembi ba thoiba swargadut oirami yamna fazaba yamna pangal ishorna hapirami adubu magi thamoida magi wakhalda ay ishorgi phambalga managani haibagi mangonda ghaman namaga mangonda chauthokpa napal lama lakhibagi maramna ishorna intharakibani amasung hairiba napal aduni nupasida changise ay ishorne harakpado Jesu Christa gi cross ka lauthok khotoktana poche ka inghaina tawrido mayam magi nungda fattaba duni adubu hairiba laisembi mapu mahakki mamangda sasinaba singna leptuna leiba ngamoy aduga laisembi mapu mahakse asuki matik lay adubu mahak na miyoy babu nungsibagi maramna hatok pidabani pukning hongba ngaiduna laybani mayam mase ujaba matamda igi punsiga manay khara manay ngangjariba ihak Jesu Christa se migini haugi laini haina khangdabagi maramna hairamduna mi manga taruk na manaraga kabungan sa hairiba compound dan ahingda sangduna pastor ramabu phuramba mi misak ama oirami adubu mathangi numita I chatpa ngamkhidaba ay hakchangda ana ek mayam phau khiduna shirani haiduna imagi makhong paina khuramurabani adubu Jesu Christa kanano haibase khangjarakibani mahak na ibu hatok pide adubu mahak na ingonda magi nungsiba uthok pirakpa matamdagidi Prabhu Jesu Christa miyoiba ikhoigi damakta shikhiba hingatkhiba mapu ama lei mahakse kanasu natte atei mahakse Prabhu Jesu ni taibang panda jati dharma khaidokpa lai haidaba miyoiba bu kanbinabagi damakta ni haiduna shiraga amuk hingatpa wainabagi damakta lakpigadoriba mapu haina ina khangjarakibase Prabhu Jesu Christa hatok palak panate Kanbiba lakpani adubu kanagumba singna Prabhu Jesu Christa da Prabhu Jesu Christa gi church ta Prabhu Jesu Christa gi thajaba singda karigumba maram leitana maral thaijanba wahan biba nahan biba church ta thugai biba na chingba tawbiba taragadi tawkhiba taragadi ishor da haidok piu adomgi tawkhibagi laman soidana ishor na khumakani maramdi Bible na hai ishor bu noknafade aduga Ahingba Esor gi khutta taba akibage masakni haiduna mayam ai ishor gi wahay ama katang phungdok sarake wahay mayam ama yawi ko mayam yam phongdogadi yam sangna changani Galatia pandup taruki pada tareta sumna hay minam hanganu ishor bu noknafade maramdi mi amana hunki badu mahak na lokani amen ishor bu noknafade karem kathay na ba yade ishor da mayam amasung hairiba fattaba duna kanabu no yengibase magi thamoi nungsi hangduna leiba
Jesu Christa thazaba kanagumba misakse magi nungda thawai asengba ishor gi thawai na lei adubu Jesu Christa gi thawai na leitaba haibadi nungse hangduna leiba amada phattabana changduna phattaba thabak tawhalli mi hatpa namza namtheknaba migi maral mathum manghanba oktaba oktabi tawba mi hatpa phattaba thabak singa se tawhallibani adubu Jesu Christa bu thazaba misakado ishor na magi thawai asengba thabiraktuna loina hanbi maramdi ishor na khoi bu thadok pide mahagase afaba yausen bani haibasini myam aduna kanagumba singna church ta oiro aina haijari basi myam Prabhu Jesu na fongdok hanbaduni adom na khangam da bataragadi mahakti chingmi khaktangi nate wall da khwaidagi hena missing yamba oiribase jati punamakta Prabhu Jesu Christa thazaba leibani adom na church ta karigumba church ta aranba taukiba thugai kiba nungna thakiba thazaba singda ot naikiba leiramba taragadi Prabhu Jesu ai lale ai giral kokpiu haiduna haibiu kokpiba ngamba ishorni adubu nattaduna ai kalle haiduna ai muktuna leiba taragadi ngasi natkidaba yai adomna pukning hongdaba taragadi ishor gi tamthibadu lakani matamdu da leptuna leiba ngamoi haibase aina su phangjarabaduni aina adomda phongdoksari aduga kanagumana sauduna leiba Christian se sauduna leiba migini haiduna leiba mioi khara uraga phattaba Christian khara uraga Christian punamak fatte haiduna khanba leibiba taragadi amuktang Holy Bible pabiu Holy Bible da Jesu Christa na nauna pokpa amasung nauna poktaba haiduna ani khaidoi amasung aingonda Prabhu Prabhu haiduna khuramba punamak sargada kang changoi adubu sargada leiba ipagi ningba tawwa mahakna changani haiduna haibi sargada leiba ipagi ningba tawkibase Prabhu Jesu ni mahakna mi khanaramde mahakna mi phunaramde lan soknaramde mahakna nupi thiramde mahakti chei kunthra go homdoi makai tabang panbda lebirami yum building saramde mahakti masagi oijeba thiramde adubu mahakti mibigi damakta shibiba lakpani kalbari gi cross ta pangtingi yopi yaiduna makokta tingkhang opsanduna makhong yopi chaiduna thangalakpa matamda su saukhide ipa mai khoigi maral kokpiu haiduna hai Jesu Christa mahakse mahak puthaje haiba taragadi magi nungda mak yamna athoiba thabak amakak tawrakani mahakna magi nungda leigadaba gunse chengadabadi kokpiba haibasini kokpiba leitraba maral sina leiraga Christian ni haibase ishor gi aning manate magi nungda ishor na leining de haiba wai sini ko myam ekoi mioi be ekoi mapung fade ekoi soidaba ngamde landaba ngamde adubu thazabiu Jesu Christa bu adomda pangal ama lakani phattabagi pangal-dagi ning tamnabagi pangal ama lakani ko hariba wai sini adomna hana Christian kauba phattaba mihatpa drugs popi thaba khara uraga Christian fatti haina haibiganu afaba Jesu Christa na loina biba nauna pokpa macha kaya kaya lei aina phugiba pastor do aduna ingonda laman khumakti ahingda phubani mayam atopa dharma gi guru amada phuramba taragadi pandit amada phuramba taragadi makok amada dharma gi makok amada ahingda sangaga yu ngauraga phuramba taragadi mekhoina haijabi rakadra natragana kari tawrakani hatorakani mayam yummai tharakani mayam lakani natra mayam wa mangang phawda yanadraba matamneba adubu akoina di phurubani mahakna kokpiu haina ishor da haijari do mahaki nungda ishor leibagini Christian ase pangal soli haibagina ti wall da khwaidagi hena mising yamba akan bal leibak singda Jesu Christa thazwa aduga jati pumnamakta lei haibasini ko mayamda aduna ahanbada karigo kanagumba singna Christian se migini haugini angres na sandorakpa dharmani haina khanna leiba taragadi mada totally lali aisu matam amada khalami adubu Holy Bible na takthokpire amuktang yengbiu aduga kanagumba singna hai madudi Christian se haugini haiduna hai ko aduga testimony amasu yenganjarake brahman se brahman haibase Hindu da oiko mayam Hindu gi brahman adubu Jesu Christa thazaba brahman kaya leba bamon karigino nupa amana mahakna fongdok pirakpagi matungina mase brahman family dani haure aduba masai kulumdoi suba matam haibadi mature oirakpa matamda taibang pan taunariba namja namtheknaba oktabi lanabagi thabak machin thiba mayam amase ure adubu thawai gi maramda khanjarakpa shiba loiraga hekta loiba natte dharma punamangna sarga lebak khamnung lebak hell heaven jannat jahannam swarg narak hairibase ai shiraga hekta sargada kagadra phattaba tauba amasung afaba tauba haiduna ani khaidoi phattabagi ataumalse phattaba taubagi malsa narakni hell ni khamnung leibak ni jahannam ni afaba tawbagi se afaba tawba mi mahaki panthung se swarg ni heaven ni jannat ni sarga leibak ni adubu mioi punamak phattaba tawdaba ngamde soibadagi khangna adoidi kokpi ba mathau tai kanano kokpi ga dawbse haiduna thirakpa matamda Prabhu Jesu Christa mahak thajarakpa matamda achumba lambi de lamjingbi
namja namtheknabagi wakhal thadokhanggani oktabagi wakhal thadokhanggani itei inaw nungsidaba mari itei inaw gi nungsiba mari khangalakani ima ipa se karigidamukta ikai khumnagadoribano ima ipa se ikai khumnabagi maramdi khumnagadabagi maramdi ishor na ima ipa bu sisinaduna ekhoibu taibang panbada thabirakibani namana pan haibe ilu maramdi taibang panbada masina nekhoi punsi nungsang halli haiba mayam ishor gi nungsiba kokpiu yumlo na babu na samakum na nungsiu laman khumganu laman khumba ishor gini haiba nungsiba punamak se loina takpireba aduna brahman gi Bengali Brahman amagi khoigi atopa jati ko mahaki wahai su tabiyo ko mayam maram aduna world da Prabhu Jesu Christa thajaba mising se karino dharma khangdana dharma khaidana jati khaidana maramdi pap kokchaba pamlaba aise pap iral tauki aise gi thawai se lomnai da sargada chaningi kanana no lomnai da sargada pubiga doriba phattaba aina phattaba tawraga mara lejadaba sanga na aigi pap kokpiba ngambra ai adubu aina phattaba tawribani mara lejidaba sanga na tawba natte adubu ishorna haibibadi miyoibna tawba phattaba papse miyoibagi ina singbagi mathau tai maramadune ishorna magi machanupa magi mathanungi machanupa thabirakpane Prabhu Jesu Christa aduna Bible na Prabhu Jesu na hai aibu thajaba singna mangdaduna lomba naidaba hingba punsi fangani mase Muslim gi larik ta suhai bani mayam adom Google da yengbiu Muslim gi Quran parga yengbiu kayamat ki matamda Muslim dharma gi maichau mayam gi manungda Muslim dharma gi prophet mayam gi manungda lakpi ga dori base wayen bagi matamda Muslim gi matung inasu Isa alayhi salam ni Jesus Christ ni adom Google da hangaga yengbiu Muslim dharma gi matung ina kayamat ki matamda karamba nabi lakadagi adubu Jesus Christa mahak prophet nate mahak son of God ni magi asengba larik ti Holy Bible ni adubu Jesu gi nungsibase phongdok taba yade aduna Muslim gi dharma dasu phongdok pani ko aduna Jesus Christ ekhoiba loina biba Mapu ni maram aduna kanagumba singna Jesu Christa da lanba maral siba thajaba singda tawkhiba leragadi ishor da haidok piu tawge haina khanba leragadi tawbiganu maram di Bible na hai Ahingba Esor gi khutta taba akibage masakni aina khudamni aina example ni nungsina haijabani ishor na adom nungsi yengbiriba adom haidokpa matamda mic pairaga laubagi mathau tade achikpa kada changu lonna uriba napada lonna haijau aduga mahakna phongna mana pirakani phongna paukhum pibirakani haibase phongdok sage thajarabasing share tawbiu Jesu Christa lakpagi matam se ngasi oinariba matam asini aikoi sem saduna laiminasi sem saba haibadi ishor na pamjabagi lambi de laiminasi Christa gi aibu thajaragadi aigi tung illu haibako aigi tung inbagi yam chawba khudam di kokpi basini maral siduna leiba maral thiduna leiba mahak ado magi nungda Christa gi nungshiba leitri nungshidaba mahak aduna ishor bu khangde adubu nungshiba mahak na ishor bu khangi nungshiba mangonda maral siduna leiroi ma kokpi khini magi damakta mangna nungshidiriba migi damakta prayer tawrakani thagachari mayam masigi wapau kharasina ishor na domda sokpi bo oisanu thajaruba singna share tawbiramu mamaliam laba comment phongdok piramu thagachari ishor na pungning hongjaba singbu Kanbiba oisanu lakadore Kanbiba gi Mapu ing thabagi jubraj Prabhu Jesu Christa Jesus Christ ishor na sokpi bo oisanu dom amen ये सच है कि हमने धर्मांतरण किया है ब्राह्मण परिवार में पैदा हुए उसके बाद 23 बरस के होते होते कॉलेज पहुंचते स्वतंत्रता मिली हमने दुनिया को देखा और जब दुनिया को देखा तो झूठ फरेब देखा बाइबल के अंदर सच्चाई मिली और मसीह यीशु में बदल गए लोग उसे धर्मांतरण कहते हैं कुछ लोग कहते हैं कि तुम बिक गए तो मैं उनसे कहता हूं हाँ हम बिक गए हाँ हम खरीद लिए गए लेकिन संसार के पैसों से नहीं यीशु मसीह के लहू से पाप के बाजार से खरीद लिए गए और पाक दामन हो गए मैं प्रभु यीशु मसीह का धन्यवाद करता हूं जो पृथ्वी पर उतरा मेरे लिए जिसने गर्भ से घिन्ना किया और क्रूस पे चढ़ा अपना लहू बहाया मेरे गुनाहों के लिए और अब वह फिर आने वाला है मुझे साथ ले जाने के लिए यीशु मसीह की जय जिंदाबाद मेरा खुदा जो प्रभु यीशु